ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯁꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯟꯖꯝ ꯃꯥꯏꯕ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯊꯕꯛ ꯊꯧꯔꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯑꯣꯏꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯕ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯏꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛꯇ ꯀꯧꯔꯨꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕꯗꯧꯅ ꯄꯥꯛ ꯂꯥꯛꯀꯟꯗꯦ꯫ ꯃꯉꯣꯟꯗ ꯋꯥ ꯂꯥꯡ ꯉꯥꯡꯕ ꯃꯇꯝꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯅ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏ ꯀꯤꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯗꯤ ꯃꯥꯏꯕ ꯑꯇꯩꯁꯤꯡꯅ ꯉꯝꯃꯔꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯑꯉꯛꯄꯅꯤ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯦꯟꯖꯝ ꯃꯥꯏꯕ ꯍꯦꯛ ꯄꯟꯅꯔꯛꯄꯗ ꯃꯁꯥ ꯃꯁꯥꯗ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯃꯃꯝ ꯐꯥꯎꯅꯔꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯥꯏꯕ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝꯅ ꯐꯩ꯫ ꯅꯣꯡꯃꯇ ꯃꯥ ꯃꯁꯥꯅ ꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯖꯔꯤꯕ ꯕꯤꯗ꯭ꯌꯥ ꯄꯨꯝꯕ ꯃꯤꯒꯤ ꯃꯍꯟ ꯇꯥꯍꯟꯅꯕ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯏꯕ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯗꯦ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯑꯃꯗꯤ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯒꯤ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯖꯝ ꯃꯥꯏꯕ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯏꯕ ꯑꯁꯤꯒꯤꯁꯨ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯈꯔꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ꯫ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯔꯥꯏꯉꯥꯟꯕꯤ ꯀꯧꯏ꯫ ꯏꯔꯥꯏꯉꯥꯟꯕꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯇꯅꯧ ꯇꯊꯣꯠ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯔꯥꯏꯉꯥꯟꯕꯤꯁꯤ ꯈꯨꯡꯒꯪꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯟꯕ ꯉꯝꯃꯝꯗꯦ꯫ ꯃꯔꯝꯗꯤ ꯁꯦꯟꯖꯝ ꯃꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯀꯤꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯁꯨ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯂꯧꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯍꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯗꯨꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯟꯅ ꯂꯦꯞꯇꯅ ꯆꯨꯊꯔꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯗꯨꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯟꯅ ꯂꯦꯞꯇꯅ ꯆꯨꯊꯔꯝꯃꯤ꯫ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯄꯥꯠ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨꯒ ꯏꯃꯥꯏ ꯆꯣꯟꯅ ꯀꯥꯏꯅ ꯄꯥꯊꯣꯔꯛꯄꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯊꯨꯝ ꯊꯨꯝꯖꯤꯟꯈꯤ꯫ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯕ ꯅꯠꯇꯅ ꯌꯨꯝ ꯀꯩꯁꯨ ꯏꯁꯤꯡ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯤꯄꯥꯏꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯟꯅ ꯆꯨꯊꯔꯛꯂꯤꯕ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯁꯤꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯅꯦꯛꯇꯨꯅ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯐꯅ ꯑꯗꯨꯝꯅ ꯇꯧꯖꯔꯕꯁꯨ ꯇꯥꯔꯛꯂꯤꯕ ꯅꯣꯡꯍꯧ ꯑꯗꯨꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯑꯉꯛꯄ ꯐꯪꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯨꯊꯔꯛꯈꯤ꯫ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯈꯨꯡꯒꯪꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯆꯥ ꯏꯅꯥꯎꯆꯥ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯥ? ꯀꯥꯎꯕꯁꯨꯃ ꯐꯗꯦ꯫ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ ꯊꯤꯡꯕ ꯉꯝꯒꯗꯕ ꯁꯦꯟꯖꯝ ꯃꯥꯏꯕ ꯂꯩꯔꯤ꯫ ꯃꯥ ꯈꯛꯇꯅ ꯅꯣꯡꯍꯧ ꯑꯁꯤ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯉꯝꯂꯣꯏ꯫ ꯃꯇꯥꯡ ꯆꯥꯔꯦ ꯃꯤꯅ ꯉꯝꯃꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯆꯠꯂꯨ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯍꯧꯅꯔꯒ ꯁꯦꯟꯖꯝ ꯃꯥꯏꯕꯗ ꯍꯥꯏꯖꯔꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ꯫ ꯃꯥꯕꯨ ꯀꯧꯔꯨꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯕꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯕꯒꯤ ꯃꯇꯝ ꯂꯥꯛꯂꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯋꯥꯕ ꯅꯪꯂꯅꯤ꯫ ꯊꯨꯔꯣ ꯏꯆꯥꯁꯥ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯣ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯦꯟꯖꯝ ꯃꯥꯏꯕ ꯍꯦꯛ ꯄꯜꯂꯛꯄꯗ ꯃꯊꯃꯣꯏꯗ ꯇꯅꯤꯛ ꯇꯅꯤꯛꯄ ꯑꯃ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯄꯨꯟꯅ ꯍꯧꯅꯗꯨꯅ
Ipu senjam maibadu unaba salunaba semba saba pumba loikre. Aduga mayam puna hongnaduna maibadugi mayum tamna lakpa hongnarami. Matam aduda khunjasingna maibadugi mayum thungan gate hek yaurakpada irai nganbi mayumgi sumangda thabak ingkhang su nomduna leirami. Miyamdusu irai nganbigi phajaraba sawungsada ing tappa mataw adu ubada ngahakti awaba pumba loina kaungnarami. Mayamdugi marakta ahal amana sumna hairaki akhoi thungan gate sigi wangmata leiramu. Mayam hauduna puna hekta sangsenba haibasisu masisu kaya phajade. Akhoi ahan khara hana sangsi lao sangnaba tawrasi haidana. Makhoi ahan khara hana maibadugi thungan gate manungda tapna sangselakhi. Irai nganbisu ahan khara sangakpadu urami. Ahan sing adunasu irai nganbida sumna hairami. Isudi thabak ingkhang onthokna phakrera. Saksu awatpa mata leite. Onthokna ningthijakre. Nakoi pupu laikhibro hangami. Irai nganbina mo sumna khumi. Ipu mayam mapansida ngahaktang leibiramu. Phamnaba phida sida leijare. Ay akhoi pupu kauthokhige haidana. Irai nganbi ahan sing adugi phamnaba phida piramduna. Imungda mapupu kauthokpa sangki. Ngayaki matungdadi senjam maiba. Yum manung adudagi thorakhi. Mayamsu maibadu ubada. Masada mi paiba mapoknarami. Ahan sing adusu phamambadagi phukphuk laungna hawgatnarami. Aduga senjam maibasu miyamduda ngahak munna yengamduna asumna hairaki. Aigi nungsiraba khunjasingna aigi nakta laibasi ay maram khangi. Mayamna haidrabasu. Tawadabu thawak thoramadu aina nahana pangthombasu yarabani. Adubo handaki matang asidi mapu mana tawge yaungna tawba kumhai amagum khullasida awaba pibani. Aina masida mukleptana su tharakliba nonghau asi thinguba thoklabadi kumhai asibu sanariba mapu magi mayukta ina lepa tarada khanduna aisu yengduna leiribani. Handaki matang simadi mayamna ngakpiu. Leptana su tharakliba nonghau asidi ai thingba ngamgadaba mandre hairami. Senjam maibagi wafamadu tabada mayamdi mipaibana loikhi. Ansing aduna suamo sumna makha tarakhi. Yaragadi ipuna handaki matang simadi khunja khoibu amukta kanbiu. Mamangda suamo phok thoraktriba mong mataw amada handaki matang simadi khunja pumba awaba nangle. Mayamna khoiramduna haijari. Leptana su tharakliba kanba nonghau asi amukta thingbiu haidana maiba duda mayamna kaptuna khoirami. Miyamdugi mataw adu irai nganbisu nungaitana thungjin panda leptuna yengduna lei. Konadi senjam maibana masunupi tamna onthorukduna yenga ami. Aduga ngahak wakhal tawduna thaba asi ma masana pamda miyamgidamakta pangthoage khalakhi. Ngayaki matungdadi senjam maibana miyamda sumna hairakhi. Phare aina phana ngamaroi hairabasu aidi miyamgidamakta leikraba misak amani. Mayamgi awabasi aigisu saruk yauribani. Paduna ai khulasibu koliba mapu mangwanda amukta haijaraka yengage. Hayeng nong hek nganbaga khungi laibungda ai soidana lakjarage. Miyamsu asengba phis hetuna mafam aduda ibu ngaibiramu hairami. Asumna senjam maibana hairakpadagi mayamsu mathamoida haraupa amaga loinana pungpen hek penjarami. Ngayaki matungdadi miyamdusu loina hanakhi. Irai nganbina sumapuda sumna hairami. Pupu hayengde pupuna khullasida leptana suri iba nongsi pupuna khambiu. Madu natrabadi khunjasing asi awaba loina nanglani hairami. Masugi wahi aduda senjam maibasu mathamoida nokphet tawraga sumna khumi. Isuna hairabanina hayengdi pupuna nong asi thingba tare. Ngasi po isuna haiba wada aina yadaba karibu yaukhrage. Chango nangi thaba ingkhang tawjaruro hairamduna senjam maiba magi kada sangki. Mapugi wahi adu tabada irai nganbisu haraujarami. Nong henganbagadi senjam maiba khuladuda lai khuramnaba semba saba loikhre. Khunjasingsu laibungdugi nakanda leptuna leinarami. Asumna senjam maibana khuladuda ngakpi senbiriba ishoraduda thongnijarami. Masigi matung lai khurambadu loiraga senjam maibana miyamaduda sumna hairami. Hojikte aina thongnijakhrabani karisu tawraroi. Hayeng phaugi manungda nong asi chuba lepkhrani. Nakoisu laibung asida kaduna thongnijahoro. Aisu chatlage hairamduna senjam maiba magi sagol adu tungkhatuna mayumda hanki. Masigi matung angakpa mataw amada kanna leptana churamba nong adu tamna patharakduna atiya pumba pungan hek ngan thorakhi. Mataw aduda mayamsu angakpa phangna maibadugi matik mayay adubo makhoi gi mathamoisingda
ꯏꯁꯣꯔꯒꯨꯝ ꯂꯥꯠꯅ ꯁꯣꯟꯅꯍꯧꯈꯤ꯫ ꯄꯥꯎ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯝꯗꯕ ꯊꯕꯛ ꯉꯥꯛꯇ ꯈꯟꯗꯨꯅ ꯁꯦꯟꯖꯝ ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯗ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ, ꯆꯤꯡꯂꯦꯟ ꯍꯥꯏꯗꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯈꯨꯜ ꯑꯗꯨꯗ ꯃꯇꯝ ꯈꯔꯒꯤ ꯂꯩꯔꯨꯅꯕ ꯂꯥꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯆꯤꯡꯂꯦꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯔꯥꯎꯅꯔꯝꯗꯦ꯫ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅꯤ ꯃꯥꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯝꯃꯅꯤ ꯈꯪꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯅꯥꯅ ꯈꯨꯜ ꯑꯁꯤꯗ ꯀꯧꯔꯨꯕꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝꯁꯨ ꯉꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯔꯥꯏꯉꯥꯟꯕꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯄꯥꯈꯪ ꯈꯔꯁꯨ ꯌꯥꯎꯏ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯄꯤꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯆꯪꯉꯛꯄ ꯆꯤꯡꯂꯦꯟ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯦꯕꯣꯛ ꯁꯦꯅꯥꯏ ꯈꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯔꯥꯏꯉꯥꯟꯕꯤ ꯍꯣꯏꯗꯤ ꯋꯥ ꯋꯥ ꯂꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯥꯏꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯡꯂꯦꯟꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯎꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯏꯔꯥꯏꯉꯥꯟꯕꯤ ꯍꯦꯛ ꯎꯕꯗ ꯃꯊꯃꯣꯏꯗ ꯀꯂꯛꯃꯤ ꯍꯧꯕ ꯀꯔꯥꯝ ꯆꯥꯎꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯀꯥꯡꯕꯨꯔꯣꯏ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯊꯥꯛꯄ ꯃꯤꯅꯥꯏꯁꯥ, ꯅꯈꯣꯏ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯥꯗ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯃꯈꯨꯠꯇ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯍꯩꯔꯥꯒ ꯑꯣꯏꯔꯒꯗꯤ ꯆꯥꯒꯗꯕ ꯄꯥꯝꯃꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯗꯤ ꯐꯖꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨꯅꯕꯒꯤ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯌꯦꯡꯉꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯥꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯑꯩ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯃꯤꯡ ꯃꯊꯥ ꯈꯪꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯆꯤꯡꯂꯦꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ 2-3 ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯆꯤꯡꯂꯦꯟꯗ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯇꯥꯛꯄꯒꯤ ꯏꯆꯝ ꯆꯝꯅ ꯌꯥꯎꯖꯔꯛꯄꯅꯤ꯫ ꯆꯤꯡꯂꯦꯟꯅ ꯑꯗꯨꯝꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏ 2-3 ꯌꯥꯎꯔꯤꯕ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯗ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯍꯧꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯟꯖꯝ ꯃꯥꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯔꯥꯏꯉꯥꯟꯕꯤꯒꯤ ꯇꯨꯕꯨꯝ ꯅꯥꯝ ꯑꯃ ꯍꯦꯛ ꯁꯣꯛꯎꯕꯗ ꯃꯈꯣꯏꯗꯤ ꯍꯤꯡꯉꯔꯣꯏ ꯈꯪꯕꯗꯒꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯉꯝꯗꯅ ꯃꯁꯥ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧ ꯊꯥꯗꯅ ꯆꯦꯟꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯟꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯤꯅꯥꯏꯁꯤꯡ ꯑꯁꯤꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ? ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯐꯩ ꯑꯩ ꯑꯣꯏꯅ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯩꯅ ꯍꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟꯁꯨ ꯏꯔꯥꯏꯉꯥꯟꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒꯁꯨ ꯆꯤꯡꯂꯦꯟꯒꯤ ꯃꯃꯤꯠꯇꯗꯤ ꯏꯔꯥꯏꯉꯥꯟꯕꯤꯗꯤ ꯁꯨꯝ ꯅꯛꯁꯜꯂꯒ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯈꯤ꯫ ꯏꯔꯥꯏꯉꯥꯟꯕꯤꯅꯁꯨ ꯆꯤꯡꯂꯦꯟ ꯍꯣꯏꯅ ꯆꯪꯁꯜꯂꯛꯄꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯏꯉꯥꯟꯕꯤꯅ ꯆꯤꯡꯂꯦꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯁꯤꯡ ꯀꯔꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤ ꯍꯪꯉꯝꯃꯤ꯫ ꯏꯔꯥꯏꯉꯥꯟꯕꯤꯒꯤ ꯇꯅꯧ ꯇꯅꯧꯕ ꯈꯣꯟꯖꯦꯜ, ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟꯗꯤ ꯃꯣꯟꯗꯔꯪ ꯑꯃꯗ ꯇꯥꯎꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯤꯡꯂꯦꯟꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯑꯩ ꯊꯪꯅꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯂꯦꯟ ꯀꯧꯏ꯫ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯔꯥꯡ ꯈꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯏꯎ ꯍꯦꯛ ꯎꯗ꯭ꯔꯤ, ꯌꯦꯡꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯄꯦꯟ ꯍꯦꯛ ꯄꯦꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯔꯥꯏꯉꯥꯟꯕꯤꯁꯨ ꯆꯤꯡꯂꯦꯟꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ, ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯐꯕ ꯃꯤ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯏꯔꯥꯏꯉꯥꯟꯕꯤꯁꯨ ꯃꯥ ꯃꯁꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯗꯅ ꯆꯤꯡꯂꯦꯟꯗ ꯆꯠꯂꯒꯦ ꯏꯕꯨꯡ, ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ, ꯏꯕꯨꯡ ꯍꯣꯏꯁꯨ ꯌꯦꯡꯕꯤꯍꯧꯀꯣ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯏꯔꯥꯏꯉꯥꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯆꯤꯡꯂꯦꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯝꯕꯦꯟꯗ ꯁꯨꯝ ꯂꯥꯛꯄꯗ ꯏꯔꯥꯏꯉꯥꯟꯕꯤꯗꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ, ꯆꯤꯡꯂꯦꯟꯒꯤ ꯑꯣꯛꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯔꯤ ꯀꯌꯥ꯫ ꯏꯔꯥꯏꯉꯥꯟꯕꯤꯅꯁꯨ ꯃꯗꯨꯗ ꯃꯁꯥꯗ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯦꯟꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯈꯤ꯫
ꯅꯪ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯀꯨꯏꯗ꯭ꯔꯦ, ꯅꯁꯥ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯁꯦꯟꯖꯝ ꯃꯥꯏꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯁꯨ ꯏꯔꯥꯏꯉꯥꯟꯕꯤꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯅꯄꯨꯒꯤ ꯃꯪꯗ ꯑꯀꯤꯕ ꯃꯇꯧ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤ ꯀꯌꯥ ꯇꯣꯏꯅꯗꯤ ꯊꯣꯛꯀꯟꯗꯕꯅꯤ꯫ ꯑꯩꯅꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯍꯦꯛꯇ ꯇꯥꯒꯜꯂꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯐꯝ ꯑꯃꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯎꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟꯗꯒꯤ ꯍꯥꯏꯖꯔꯕꯅꯤ, ꯋꯥꯔꯧꯅꯕ ꯂꯩꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯏꯄꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯡꯒꯅꯨꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯏꯔꯥꯏꯉꯥꯟꯕꯤꯅ ꯅꯣꯛꯄꯤ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯨꯄꯨꯗꯕꯨ ꯀꯔꯝꯕ ꯂꯥꯏꯇꯤꯟ ꯑꯐꯠꯇꯕ ꯂꯥꯛꯇꯨꯅ ꯄꯨꯄꯨꯗ ꯀꯤꯍꯟꯕ ꯉꯝꯗꯣꯔꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯁꯨ ꯊꯣꯏꯕꯤ, ꯄꯨꯄꯨꯒꯤ ꯃꯪꯗ ꯎꯔꯝꯃꯤꯗꯨ ꯂꯥꯏꯁꯨ ꯅꯠꯇꯦ, ꯃꯤꯁꯨ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯤ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯁꯨꯅ ꯈꯪꯉꯔꯣꯏ, ꯅꯣꯡꯃ ꯏꯁꯨꯗ ꯇꯝꯕꯤꯒꯦ꯫ ꯏꯄꯨ ꯆꯠꯂꯦ, ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯦꯟꯖꯝ ꯃꯥꯏꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯏꯔꯥꯏꯉꯥꯟꯕꯤꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯥꯏꯉꯥꯟꯕꯤꯗ ꯃꯇꯦꯛ ꯑꯃꯇ ꯀꯣꯏꯔꯨꯁꯤ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯏꯉꯥꯟꯕꯤꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯄꯨꯅ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ "ꯆꯠꯄ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯄꯨꯄꯨ ꯍꯜꯂꯛꯑꯒ ꯊꯣꯔꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯛꯃꯟꯕꯗꯒꯤ ꯏꯔꯥꯏꯉꯥꯟꯕꯤꯁꯨ ꯀꯨꯏꯅꯗꯤ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ, ꯄꯨꯄꯨ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯄ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯐꯝꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯂꯦꯟꯁꯨ ꯖꯒꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯀꯟꯕꯤꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯎꯃꯪ ꯑꯃꯗ ꯆꯤꯡꯂꯦꯟꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯄꯨꯁꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯣꯝꯗꯁꯨ ꯁꯦꯟꯖꯝ ꯃꯥꯏꯕ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯈꯤ꯫ ꯃꯥꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯇꯧꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯆꯤꯡꯂꯦꯟꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯅꯈꯣꯏꯒꯤ ꯅꯄꯨ ꯁꯦꯟꯖꯝ ꯃꯥꯏꯕꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯐꯖꯈ꯭ꯔꯕ ꯅꯪ ꯑꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯂꯩꯖꯍꯧꯔꯣ, ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩꯅ ꯃꯊꯪ ꯂꯥꯛꯄꯗ ꯅꯪꯕꯨ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯀꯦ" ꯍꯥꯏꯗꯅ ꯀꯔꯦꯝ ꯀꯩꯊꯥꯏꯅꯔꯒ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯆꯤꯡꯂꯦꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯏꯔꯥꯏꯉꯥꯟꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯁꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯐꯨꯛ ꯂꯥꯎꯅ ꯇꯨꯔꯩ ꯃꯔꯩ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯍꯤꯡꯉꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯅꯁꯥꯒꯤ ꯃꯪ ꯊꯤꯖꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯗꯤ" ꯍꯥꯏꯗꯅ ꯆꯤꯡꯂꯦꯟꯕꯨ ꯁꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯅ ꯐꯨꯅꯕ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯌꯦꯞꯄꯤꯕ ꯊꯥꯡ ꯑꯗꯨꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯃꯕꯨꯛꯇ ꯊꯤꯟꯖꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯔꯥꯏꯉꯥꯟꯕꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯔꯣꯏꯕ ꯁꯣꯔ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯍꯣꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯁꯦꯟꯖꯝ ꯃꯥꯏꯕ ꯃꯃꯤꯠꯇ ꯎꯍꯩꯗꯕ ꯀꯌా ꯑꯃ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯂꯥꯏꯒꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯕꯗꯣ ꯍꯟꯖꯟ ꯍꯟꯖꯟ ꯀꯥꯏꯔꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯇꯨꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯁꯨ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯈꯨꯜ ꯑꯗꯨꯗ ꯀꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯆꯤꯡꯂꯦꯟꯕꯨ ꯀꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯁꯦꯟꯖꯝ ꯃꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯐꯠꯇ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯈꯔꯅ ꯀꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯅ ꯌꯣꯡꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯤꯡꯂꯦꯟꯗ ꯁꯤꯟꯅꯈꯤꯕꯗꯤ ꯁꯦꯟꯖꯝ ꯃꯥꯏꯕ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯧꯅꯕ ꯀꯧꯔꯨꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯦꯟꯖꯝ ꯃꯥꯏꯕꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯍꯥꯠꯂꯝꯃꯦ ꯈꯪꯉꯛꯄꯗꯒꯤ ꯑꯐꯠꯇꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡꯂꯦꯟꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯖꯔꯨꯕꯅꯣ ꯈꯜꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯌꯥꯅ ꯏꯔꯥꯏꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯇ ꯈꯣꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯔꯥꯏꯉꯥꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯗ ꯆꯤꯡꯂꯦꯟꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯁꯨ ꯍꯦꯛ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯀꯌా ꯑꯃ ꯄꯣꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯍꯧꯅꯗꯨꯅ ꯏꯔꯥꯏꯉꯥꯟꯕꯤꯕꯨ ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯦꯟꯗꯒꯤ ꯀꯜꯂꯨꯅꯕ ꯊꯣꯛꯅꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯟꯖꯝ ꯃꯥꯏꯕ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯣꯡꯊꯔꯛꯇꯨꯅ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫
ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯦꯟꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯃꯅꯤꯡ ꯊꯨꯡꯉꯕꯅꯤꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯔꯣꯏꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯗꯨꯐꯥꯎ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫